ngasi phong ki batuan tuan ba manipuri si phong sing amasung thoki ba thawdo wa thok sing digi maroi bi ipau sing myam na thamji ahan bre content kitang hana lo khosar kana myam na thamjaram ge tantha film gi sai na yasin na khre haba pau du sanale ba ka mari leina de social media platform na tantha film gi sai na yasin na khre haba headline gi makhara phong ki ba pau du sanale ba pauksi ki karigum ba hiram matada mari leina de pau adu print oina su phongja khide aduga aikhoi gi official website su thaga sakhide social media ra thagalagriba pawduda SNS napsilagribudu kanaguma kharana atamnana pauksi si ki ikai khumnaba mangnana tawramba yai matung tarakpadadi pauksi si ki ayaba yauduna news cutting sing social media ra thagat pirakano thagat pirakpa tarabadi logi mateng logani editor ngazipong gi sipong hoyelan pawdu gi maroibi pauksing khongo sarga manipur top channel gi maikei gi thamjage ahanmada North East State sing the ing tapa lehalaba matung data apaspa lauthokani Amit Shah drug trafficking amasum national security ki regional meeting da Chief Minister N Beren saruk yakre center da laidiba BJP na lusingba lengak na laiba sig awang nupuk state sing ing tapa lehalaba matung data armed forces special power ek apaspa lauthokani haina Union Home Minister Amit Shah na ngasi Guwahati da phongdokre wapam masi awang nupuk state sing gi manung da khwai di isaw BJP gi nauna sabu office among Assam gi capital city Guwahati da sangaba gi tharona saruk yakhiba Union Home Minister na phongdokibani Atal Bihari Vajpayee Bhawan haina mingthon makhwai gi sawba North East ki BJP gi office oiraba Bhawan asi square feet lising maudraga manga park sawna sagatpani masi sangariba BJP gi office asi matam ga sunaba mongda semganaba gi thawong su laidi Thauram asida saruk yakhiba Union Home Minister Amit Shah na phongdorakhibada haukiba kumja English singaniga taraga mapana Congress lusing Rahul Gandhi gi maikedi kariguma Congress na center da lengak pairaklabadi North East State singa apaspalak thokani haina phongdokhiba laiki haina su Union Home Minister na panmaga loinana Rahul Gandhi gi wapamadu Congress party na North East ki miyamu themna banaki adubu Union Home Minister oiriba mangon apasphagi matang na hanglakpadadi maangna North East State sing de ingtapagi phibam hanjil halab matungda khat apaspha lauthokani thawong asi minung si phangnabagi nati haina su thauram asida phongtokhi panba yabade lebas gi Ministry of Home Affairs na numit kharani ki mamangda disturb area oina sakanglaba mafam singda miyambu ngak sigenabgi da mathau sangniba apasphah bu North East State singda atopa tha taruk taruk oina sangdohan khibele khibene tha sigi amada thoki bu Home Ministry order amana North East State singi manung saliba Nagaland amasu Arunachal Pradesh ki akaknaba mafam kharada aphaspa sana halakpagi matam sangdohan khibene aduga February 19 English singani ga 19 thoidana Assam ek asi tha taruk ki oina sangdohan khibaga loinana mamangi kumja English singani ga 19 gi December amada thokiba order amadana Manipur gi apun masaruk singi manungdagi ek asibu Sathalarriba mapamising makatana sangdohan khibani Union Home Minister Amit Shah na ngasi Guwahati da BJP gi nauna sabu office sangabagi thauramda saruk yaba lakiba simang North East State singda aphaspa sangdohalaba matungdagi ihan hanba khongsani thauram ga mari leina ma na phongdokhibada BJP gi office asi nunga masum sekna saba isam zamba yuma manati masidi party gi oiba Laishangamani Hines Punduki, BJP worker Amadari Party as office as building Amak Oidi. Office as the Tungan Puning Wakal Sing Topa Moibaga, Loinana, Asamamasum Atopa, North East State Singi Sokotorangi Porum, Yapamoiga the Ribbon Haki. Asamia North East State Kara BJP na Tangana Lenga Pairakwana, reason as the Hiram Gara Sakot Hanmangam Laki, Maki, Vedyatri, Paris Kimatamda. Assam the BJP khakti lenga ama lairakani haibis kaidonungda thajarude dubunga sidi Assam the BJP na thangna lenga pairakpani state sibu hiram kudimang sakot hanba ngamlaki ngasi mangna thauram asida saruk yaba lakli bisi Home Minister ama oina lakpanati BJP gi worker ama oina lakpani haki telaba kumja English singani ga taraga mari dagina English singani ga kungani thoi phawge manungda North East ki state singam sum Assam na sakotpagi lambida sangchilakpada ma ki maiki digi yam nungai ba phawi hari Masimak mahak masagumba BJP gi workers sing North East ki state sing amasum Assam da amaga khusamnana satminaba ngambadagi naki kanagumba miyoi sing Assam bu hiram kudimakta sakot hanba ngamloidra haina nungnang ba pokpuna North East State sing asoba problem am ohengani masigi maramdi Congress na ni haina sumangna maral siraduna Congress na ingtapa Assam bu machetana bo hona haki Congress na lusingba United People's Alliance UPL na Assam bu machetana ba
terrorism tholaknaba amasum ihau kya laknaba hotnai hainasu moral sikhi adubu Prime Minister Narendra Modi na lusing balenga asinadi North East State singbu main stadium na puraktuna sakhotnaba hotnai haibisi BJP gi lusing basing oiriba mahak masama gyauna National President JP Nadana Thakai khudingi North East ki state singna satiba asina matik saraba khudamne hainasu phungdoki Atopa paw manamo legalization ki mayokta maphamanga ra protest tokre isa su yuda laikidre imauna lukra ohore kanana yokpi gadori mamang thagi kuna manipur lenga ki cabinet mi phamna yu sungba yuang yonbe ki leramba thingma lakthokiba ki wareb adu bo handokata bani haiduna kada amari tungan imalup singna satharakli democratic oiba khongjeng makha tarak padanga si tungan maphamanga ra wokat mi phamna yu legalization ki wareb ki mayokta protest tokre Lamsang Gaithil na nungthil pung ama tarakpadagi hauraduna all Manipur tami singmi apun malup lamsang mayra paibi lup taragani panamasum Progressive Youth Association lamsang na khusam naduna Manipur yu sungba madi yonbigi ayaba pipi yaroi haiduna protest toki saruk yaki mamiyam na Manipur yu legalization tawbi yaroi cabinet ki warep handu amasum yu dagi Manipur miyam ka luhaibna singmu kholaw lawki saruk yaki bi sinam Nonglay Malay Secretary Mayra Paibi Lup Tarakani Pana Pongdo Kibada Mamang Thar Kevin and Loki Wari Badu Miam Yabang Roy Wari Badu Atu Buda Handoka Haki Manipur Liquor Prohibition Act Lena Langana Mapung Fana Ting the Badagi Naharol Kia Mayai Sai Tarakpa Imung Kia Kangkong Serakpa Pibam Sita Hausi Amu legalization Torakpa IBC laying Mungam the Papibam the Lakani Amaramda Yo legalization taunu buore bloki beda ngarang nahan jiriba mamadi Bisnupura yungang trak ani fakar ki wigi paulai di masina takpadi lamda masi yudi isau thoka daure haibani haina phongdoki Khurai Pongpal Imphal East ki manungsan ma Khurai Pongpal lai hidendana nungpok lenga apunba nupilupna sinduna miyamgi oibo wakat me pamangdoki protest asida saruk yaki ba miyamna Manipur yu legalization tawbu yaro hena khulaw singlawki Maitram Imphal West ki manungsan ba Maitram Makhalekai sakot thorang nupilu amadi kada Imphal West District Committee na kusamnaduna wakat mi pham pangdoki Tangkham Imphal East ki manungsan ba ima kalika sanglen Tangkham awang lekai des apun ma Manipur kan be imalup amkil amasung Tangkham awang lekai apun ma Mayra Paibi lupna kusamnaduna yu legalization ki mayokto wakat mi pham duna protest toki Wangjing Kaithel Thobal District Wangjing Kaithel Thobal District Women's Development Organization Thobal Ima Wangjing Kaithel Pambi Ima Singamasung Kada Kusamnaduna Apun Mamiyamgi Wakat Mi Pangki Protest Asida Saruk Yaki Bi Kaithel Pambi Ima Mana Phongdorokibida Isai Sumayamama Yuda Laisuduna Laikidre Imausu Lukra Ohaure Aikoibu Kanana Yokpi Takpi Gadori Aikoibu All Age Home the Loina Lairo Hybranki Lukrabi Mayamna Wai Side Masum Lukrabi Mayam Oktabi Tagadori Masia Koi Mayam Gimang Zavana Tabra have wong Langak Hangladuna Yu Yon Mumsum Sumi Ayaba Sunya Yaro have wapam Pongdokiadi Makasa Tarapoina Topapa Manamu Ganja Masum illegal drugs kilogram Lishingama Satreka Kunamapan Hena Maitadan Mangan Guwahati the Home Minister Amit Shah na Sielo Dunungasi Pangtukiba drug trafficking Amasum National Security Regional Meeting Amari Lane and Manipur Police Department Gitungan ba Unit Singa Pagalakiba Ganja Masum Heroin number 4 Yawn illegal drug kilogram Lishingama Satrika Kunamapan .662 Mai Tadok Mangan Yam laba illegal drugs singa Lamdeng the labor siza common biomedical waste treatment facility da police ki makok thongbu official singna mai thadana mangan kibani illegal drugs sing disposed of kibigi matang da IGP zone 1 tempting ga sangman permission phungdokibada disposal asi ngasi pangthokiba regional meeting aduga mari lainan dispose tobani loinana illegal drugs ngasi court ki pre trial amadi post trial loiraba tuan case yang khai tere kamari lainana phagalakiba ngaktani haidi dispose tokiba illegal drugs adugi manungna heroin powder kilogram 6.319 WY tablet kilogram Taragani Panga .619 Ganja kilogram Lissing Magasatre Kasupnagi Mari Pasma Poxibron gram Samaga Mogdraga Mangamasum and 10 tablet gram Samaga Kungamapan Yaki illegal drugs in disposed of Wisda Nabki SP Kmegasandri Impal Whisky SP KS Haisi Bakanta DIZ Rens 1 Kip Impal Whisky additional SP Crime Against Women's Ratana Ngasipam Saruyaki Atopa Pawman Lagi Tharom Pangthuk na Hotna Rubada Tili Singna Ating Bapirakli Ngarang Ayuk
pung mapalum tarakpada kurai ohong pungi mingda lairaba khubomda halaman singna laigi mapaugi matungina punna satuna thawni zaraga lai jaising khujo khradang lokthok tuna lebak myam gi yaifanaba thawni thawram pangthoknaba thawrang lubada kurai ohong pungi lam khupsinduna akoibada khundariba teli singna ayat apan pirak tuna khatna sainaba haurakpadagi laigi tharam makha satakidre hai wafam asi maisau ningsing lob khurai gi secretary ahanthem irabot mitegi sirolaman haibani sirolosinai khurai ahong pung ahongai de leiriba laipamasi historical ancient monuments amasum remains act 1976 ki manungna september 3 english nganida sankrabani gadget singi matungina mapamasi gi park zawbusi acre 0.10 square feet lisung mariga samu yangkhaini anaba survey gi matungina laifamgi lam supnatagi 0.0082 hectare square feet samriga kuntraga ma tama khurai ahong pungi mingde laidi hari kumza english singa maga samapan ga kunga mari da laktuna mapam sida kunda khiba bihari teli singna laishamla ngai khushamla ngai ningsingma matamnagi lairak senglaba khurai ahong pungi laijari bulam namduna khopsinduna thamba khurai ahong pungi mingde leibalamda laithau thorom pangthoklamdaida aki akhang piwa yengnabagi miyeng yengba akan ba wahi wata sijinaba kya kangluki irang thokna basinmani bihari tili singna circularism gi wan thok khangdabagi mayek laraba khudamni maramisina khurai ahong pungi lefam lamgi sayedani ba phiba masina miyamna miyeng sangbiu loinana lamga mari leinaba lenga ki loisang lanai lup singa madi leiba ki loising singa miyeng sangbiduna athuba waroisin purana bona biu akhoi kanglup masel nungsi sanana hingminana bona bada mateng pangbiu hairi Makasa tharak poina to papawna kangon sumna entrance test pangthopiyo MUC desam handa pangthokudriba Manipur University MA MSc amadi vocational course session 2022-23 gi oina tuan department gi entrance test examination kangon sumna amadi ayat apan yaudana pangthokpinaba Manipur University Council desam MUC desam gi president Haikruzam Nilakantana thatorokpa sirol amana appeal torokli haukiba saida pangthokiba entrance test da coaching leak oikiba yaun amadi matamsan entrance test ki question paper piba ngamdabana singba kya thoki masina maram oirega mahiroi singi moral sokpa madi university gi masak thian madana tana taibang mahai kola sidasu phattaba thaba kanglon kayana aran mongna selection tawkibra haina miyamna samamnaba kya ma pokanhi maram aduna hanak pangthokadaba entrance test ki oina Manipur University gi laidiba authority amadi tuan school gi makhada laidiba department singna kanglon sumna madi matik saba mahiroi singbo entrance test asida khanbiyu amadi matam sana examination tawbiyu haibu wafam thamjari loinana Manipur da lairiba students organization singamadi musuna sumateng pangbiba ga loinana miyeng sangbiyu karigo mahdak pangthokadoriba session 2022-23 gi tuan department sigi entrance test examination asida kanglon kaina aran balambi de entrance test torama tholabadi mahiroi khunaida singnabani hana lawbudana tana akan mamong na miyeng sangane amasum tumina khak laisiloi हाइरिबा अरान थबक तौबुसिंग मदि सेनब डिपार्टमेंट नत्रगना सेनरिबा मी खुदिमा MUC दिसाम gi maike digi lokhatpham thokpa thaba khudima masa masa gi teksa pugadabani maramsna Manipur University gi authority amadi tuan department gi HOD singna ahenma miyeng sangbiu haidi atopa pawman sahi Nouriba Angang pharaba matung hatnaba hotna miyoi ma phare Asami Kasar district ki manungsan mafam amada sahi Nouribi nupi masa ma pharaba matung rape tawduna madi hatnaba honaramba masagi sai kunga taruk rom suraba nupa ma police na phare hari report singi matung ina thawdu asida senariba nupa si nupi eduga khangnabani nupi asina Durga Puja gi kumai atopa nupa maga loinana yengma sakhibadagi sauraba nupa asina nupi masa du phaduna puraba matung rape tawki amadi ma ki khaurida masin tumba posa amana lelaba matung bag amada hapsinduna langthoram kibani adu balaibok phabadagi nupi masa ji hinghobu loinana thawdu asigi matangda yamgi miyoi singda pawdam laba matung imung manung gi miyoi singna police ta complaint torakpadagi ma ko police na phakibani hari makhasa tharak poina na harol gi thawdang pauksi dige topa marueba pawkhrana Private Sanamgi Misi UN Human Rights Council Geneva gi General Debate puthokre Province Sanamisi video conferencing gi kuthang na Human Rights Defender Moirangthem Pretina UN Human Rights Council Geneva gi General Debate puthokpa Inset Moirangthem Priti Hawkibasai English singaniga taragatare ki September mapana masagi sai kungani thoi rom tam ngairiba Imphal Uripok asom laikai digi Mahiroi Pravisanam Apokpa Sanam Zugendro Singha Obama Uttar Pradesh ki
Greater Noida music concert tawfam amadagi mafam khangdana mangkhibadagi police missing complaint report piduna thibu humbagi thabakana satharingaida criminals conspiracy man mamong kanagumba amata khangalamdana amasum imung manungda phawba sibaksang sinadana September 13 da puloi thoklambagi watho asigi matangda mother of kauba Africa gi Cameroon gi human rights organization amagi kuthangna Manipur gi human rights defender nongaithim Pritina Speaker oiduna United Nations Geneva gi United Nations Human Rights Council UNHRC gi yankhaigamatoi suba session gi general debate pukatkre haukiba September 12 gi hauraga October 3 phawba Geneva da leiba United Nations Human Rights Council UNHRC gi yankhaigamatoi suba session gi general debate adugi item number 9 general debate on citizens racial discriminations xenophobia and related form of intolerance follow-up to ends implementations of the Durban's declarations and program of actions members organization Manipuragi human rights defender Nongaitem Pritina Hokiba October Marida video conferencing kuthangda UN da Manipuri masa Pravisanam gi misi puthokibani human rights defender Nongaitem Priti masama UN Geneva ge sigumba yankhai ge matoi suba session gi generals debate adu satuna saruk yagadabani adubo visa gi problem leibidigi masamakna hakthengna Geneva da satuna general debate adu saruk yaba phangkhite adubo video conferencing gi kuthangda pravisana misi sigi matangna UN da pukhathi human rights defender Nomaitem Priti na UN da thamkiba waphamda pravisana masi mainland India ga saksu manadaba northeast masam oina ningthina care lawidaba masum section dabadagi ma asi sikhi boigani UP gi Greater Noida da leiba knowledge park police station na matam sana imung manungi maikai digi mission report okhi tongda district adugi superintendent of police SP yauna police station kya da mission report piduna masum pravisanam gi photo piduna imung manungna akan mamongna thibu humigi thabak sa tharagasu thiba phangide tungna September 13 da Pravis ki asibaksang imung manungda sinnaba phawba tawdana lona puloi thulamba asi mainland India na northeast ki Mongolian group ki saksu manadab singda sathaba racial discrimination ki thawong haba wapo marik sumna thamki Geneva da leiba UNHRC na Pravisana misi sigi matangna ningthina attention lawbiraga Bharat Sarkar paw phawbiduna sigumba northeast masa singna sathaba racial discrimination ki thawong si lephanana ba amasum thingbina ba hotnabiyu haiba wafam Priti Nongaitem na phungdokhi Bharat Sarkar anti racial law ama pass tawduna sigumba racial discrimination ki thawong sim khudakta lephanana ba UNHRC na Bharat Sarkar paw phawnabiyu haina Priti Nongaitem na phungdokhi Pravisana misi Central Bureau of Investigation CBI de case sinaduna leirabani CBI gi maike digi haujuk phawbadi court star sit lan khalakpa leitri hawkhiba jun thada statement lawkhibadagi court lan khalakpa leitri panmayabadi mawangna Manipur gi chief minister N Birena Pravisana misi gi matana akan mamiyeng sangduna Manipur police ki ADGP ama UP da thaduna yengsin khibaga loinana CBI de case asi sinaduna asumba lalangjin ama puthona ba hotnari bane hainasu pawsuna makhatana phongdorakli Makasa tarakpo ina to papa mana Sarkar semlak pangak tengai duna leigum si haiduna Jaisandra thongam na lambigi pothole taret cement concrete haiduna simjinkrek Manipur da leiriba miyamna satnariba maruiba lambi kaya da akaiba pothole masa Sarkar semlak pangai duna leibigi mutta isai gi yungi thonggal manakta leiba pothole masa sing hiena pakthok sak thorak tuna asaba pothole oidringai da aikhoina ngamjaba mongda miyamgi satok sasingi nungaina ba semjinbigi hainabi thamsi haibigi pandam makhada khangabo kendrigi wangjing lamding Serapur sangayumpham taba lamigi Serapur leiba Jaisandra thongam khabana ma ki yumgi thonggal manakta leiba pothole taret rom lanai oina cement concrete haiduna simjingkre aikhoi miyoi bai khoina Sarkar gi lambi ni kairakpaga Sarkar na dumak semjagadabani haiduna ngaiduna leibigi mutta isai gi yumgi thonggal manakta leiba akaiba pothole masa singbu ngamlagadi pothole singadu hiena pakthok sakthurok ringaida mensinbigi hainabi thamsi pothole na maram oiduna lambi da lakpa gari sing thaidok thaijin taunaba honabada mamal yamlaba miyoi punsi kya asu apana masum misimina yawbana singba kaya dagi ngakthokmina si haibigi wakhalon amagi makhada Serapur da leiba ma ki yum mona ki pothole taret semjinbani haina Jaisandra thongam khabana pauksi sida phungdurakli
ngasi Jai Chandra thongam khabigi Facebook page CMB na pat su kom su loinamak senaba ngamanati aikoi ni sai sagi thongol manakta sorok masjid horakpada lupa sanirom putholaga mention bada nurok taroi maduna aikoi gi laira taloi MLA natrabade aikoi di pothol masa adubu semjin ma yadrabra haiba ma thengnabadagi Jai Chandra thongam khabaga telephone wari sanabada maangna pauksi sida phongdorakibada maangna cement concrete haiduna pothol mensilibasi ngasiga tharag marirak subani haina kumlaki masagi yum sabada lemhoduna leiba se khara nunglengoi khara adu puthokuna masum cement bag marirom hairaga pothol tare lomasi mak masamak yauna maki manawnu pama aniga puna satuna mensinbagi thabak satakibani haina Jai Chandra thongamna phongdoki makna makhatana hai pothol singasi semjilaba mahakna leibak miyamgi thabak yamna tabu sabigi wapo maki maphamda leiti pothol khara mahakna mensilibasi sarkar bu natragana kendra MLA bu ikaiba pibi wapam sinati leiba asigi masum state asigi citizen amo oina ekoi gi yum manakta leiriba miyoi kyana satnariba lambida pothol masa amani yaurakpada matam sana pothol adu semjin hauragadi lambi edu kuina satpa afaba lambi oigadarbini lambi eduna phaba si ma amasum miyamgi satok sasinda hena khudong sa hangadaribini matam sana semjin haudragadi pothol adu hena sakthuraktuna masum lu tharaktuna gari kya na satok sasinda khudong thiba kya thuangadaribini pothol masa oiringaida semaudragadi nong tasinbaga ising tungsinduna masum gari gi saka kya na amu taksinduna hena pakthok sakthurakadoribini pothol adu thairaga satna bu hotnabada gari kyana lambi da lakpa gari amasum miyam da accident singo thokonduna aso apan misimina kya thokpa yabana maki maiki digi madugumba kaya dagi ngak thoknaba pothol kharabu mensinbagi thabak sathabani haina su Jai Chandra na phongdoki Manipur gi Chief Minister natrana Kendra gi MLA Minister na Sarkar gi lambini makoina maranai semjarakadabani haiduna ngaiduna leibigi mutta lupa samasani putholaga semjinbi yabi isagi yungi thongwal mamangda leiba lambi da leiba pothol sing matam sana mensinbi gi hainabima Manipur gi mipung kudimakta laiminaba matam hoiri ngasi phawbudma ki yumanakta leiba Serapura pothol taret sure cement bag mari leiduna ma ki yum manakta leibi yum sabagi lemhauba se khara stone 10 ki laingoi nung khara puthoktuna mention mani hauji wangjing lamding Serapur lambi gi saruki mafam khara da pothol khara su leiri hairi pothol singasi lambi esida leiba puksel saw kanagoma singni sai sai gi mapa da leiba bu oiro isai gi angamba sangda pothol singna hena sakthurokthringai da semjin minasi hauji wangjing lamding gi sarukta leiriba pothol khara sibu semjinduna gari singna satok sasinda hena nungai bu heningi pothol khara do maki maiki digi sangsinduna semningbigi wakolun phawi adubo Serapur digi ekoi area ta laklaga pothol sing semagi thabak sathariba maki kari mathau leidana amasu sel kyam paiduna sangsiklalaga tauribano haina tathi tawoina ngang serakadra haibigi singnaba leibidigi mak semninglaga su sangsinduna semlubu ngamdre haina Jai Chandra thongamna phongdoki wangjing lamding Serapur gi lambi asi yamna phajaba lambini lambi asida hauji feet anirom pakpa feet 5/6 rom pakpa pothol nipal mapalum leiri masining thina matam sana simjilagadi miyamgi satok sinda nungai hengani lambi gi mapun sisu hena sangna satkani haidi loisilakpoina topa pawmana fundamental right punama PHED worker amadi employee singda lengakna phangan bidre samungau Essential Service Maintenance Act 1976 amadi 1984 gi makhada lairiba Public Health Engineering Department asi miyoi bu kunai gi sangdabi yadrabi ising pibigi mathakta haksel goeba kanaba kya pi department asi gi worker amadi employees Indian Constitution gi article number 14 gi makhada fundamental right oina PDP rule of law gi kanaba mata Manipur lengana phangan bidre Hiramasi matang October 3 all Manipur PHED workers and employees association na tuan point kun yawa Satter of Demand Chief Minister PHED Minister Chief Secretary PhD Commissioner Secretary amadi Chief Engineer da pisinduna haujuk Manipur da lairiba PHED workers singa sigi punsi hingan biu amadi imung manunggi oina thengnariba awaba singa si kukan biu haina memory na pisin kir haina association sigi president sapam samungona paumi singa pena ba phongdokre ngasi Manipur press cup ta phongdokiba paumi sing unabadu da sapam samungona makhatara duna department asida sai kyagi mamangda casual amadi master roles employees sing kumja English sing ma samapan maudraga mapan nagi ngasi phawba phampham thokpa sakthung sing
pibidabata natana regular tahanbidre matam matamgi oina department asida contract oina employee sani rom haphrabasu matam matamgi oiba salary pension asingba pibidri hausi koina di myam pawks matang sa lusinjrage masu myam pun anoba update ngaiminasi